ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯄꯥꯎ ꯍꯔꯌꯥꯅꯥꯗ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤ ꯑꯃ ꯇꯝꯊꯤꯅ ꯐꯨꯔꯛꯈ꯭ꯔꯦ꯫ ꯍꯔꯌꯥꯅꯥꯒꯤ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯤ ꯃꯅꯤꯄꯨꯔꯗꯒꯤ ꯅꯦꯡꯆꯣꯡꯍꯣꯏ ꯃꯤꯁꯥꯎ ꯀꯧꯕꯤ ꯃꯁꯥꯒꯤ ꯆꯍꯤ 19 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃꯕꯨ ꯍꯔꯌꯥꯅꯥꯒꯤ ꯒꯨꯔꯨꯒ꯭ꯔꯥꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯐꯖꯥꯏꯄꯨꯔꯗ ꯇꯝꯊꯤꯅ ꯐꯨꯔꯛꯂꯦ ꯍꯥꯏꯅ ꯗꯤꯜꯂꯤ ꯃꯅꯤꯄꯨꯔꯤ ꯁꯣꯁꯥꯏꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 5:30 ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯤꯃꯆꯥ ꯑꯁꯤꯅ ꯆꯥꯅꯕ ꯃꯅꯥ-ꯃꯁꯤꯡ ꯈꯔ ꯂꯩꯔꯨꯔꯒ ꯃꯍꯥꯛꯀꯤ ꯍꯣꯁꯇꯦꯜꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯃꯆꯥ ꯑꯁꯤꯅ ꯂꯝꯕꯤꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯜꯒꯤ ꯌꯨꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯍꯟꯊꯕ ꯊꯥꯛꯀꯤ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯕꯤ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯇꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯈꯨꯝꯃꯨꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯐꯨꯕ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯃꯆꯥ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯣꯛ, ꯉꯛ, ꯈ꯭ꯋꯥꯡ ꯑꯃꯗꯤ ꯈꯨꯠꯀꯤ ꯁꯔꯨꯛꯁꯤꯡꯗ ꯁꯣꯛꯄ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯍꯣꯁꯄꯤꯇꯥꯜꯗ ꯌꯦꯡꯁꯤꯟꯍꯜꯂꯕꯒꯤ ꯃꯇꯨꯡꯗ ꯗꯦꯃꯥꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯗꯤꯜꯂꯤꯒꯤ ꯊꯧꯃꯤꯁꯤꯡꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯒꯨꯔꯨꯒ꯭ꯔꯥꯎꯟꯗ ꯂꯩꯕ ꯗꯠꯁꯥꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯊꯥꯒꯠꯈꯤ꯫ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯅ FIR ꯑꯃ ꯂꯧꯈꯠꯈꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯅꯨꯄꯤꯃꯆꯥ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯔꯝꯅ ꯑꯇꯣꯞꯄ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯂꯤꯁꯅ ꯐꯥꯒꯠꯄꯅꯆꯤꯡꯕꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯗꯤꯜꯂꯤꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫